ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯗꯀꯣ ꯑꯩꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯑꯩ ꯁꯨꯝ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯗꯅꯀꯣ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯥꯔ ꯇꯧꯖꯔꯛꯄꯅꯤ ꯑꯩ ꯁꯣꯂꯦꯁ ꯄꯦꯝꯃ ꯑꯩ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦ ꯑꯗꯒꯤ ꯐꯦꯁꯕꯨꯛꯇꯁꯨ ꯄꯦꯖ ꯀꯣ ꯁꯣꯂꯦꯁ ꯄꯦꯝꯃ ꯍꯥꯏꯅ ꯂꯩꯕꯅꯦꯕꯀꯣ ꯑꯩꯁꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯁꯦꯀꯨꯔꯤꯇꯤ ꯃꯆꯥꯃꯛ ꯍꯥꯏꯗꯤ ꯁꯤꯕꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃꯈꯛ ꯊꯕꯛ ꯇꯧꯖꯩ ꯁꯦꯀꯨꯔꯤꯇꯤ ꯑꯃꯒꯤ ꯇꯣꯂꯣꯞꯁꯤ ꯀꯩꯁꯨ ꯌꯥꯝ ꯆꯥꯎꯗꯦ ꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯈꯪꯅꯔ ꯉꯥꯛꯇꯅꯤꯀꯣ ꯑꯗ ꯁꯨꯝ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯝ ꯀꯩꯒꯨꯝꯕ ꯈꯪꯍꯟꯅꯤꯡꯗꯅꯀꯣ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯁꯦꯝꯖꯔꯛꯏꯅꯤ ꯍꯥꯏꯗꯤ ꯑꯩꯁꯦ ꯌꯥꯝ ꯃꯌꯥꯝꯅꯀꯣ ꯌꯥꯝ ꯄꯩꯁꯥ ꯄꯥꯏꯕ ꯑꯣꯏꯅ ꯁꯨꯝ ꯎꯔ ꯆꯠꯂꯦꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅꯁꯨꯀꯣ ꯁꯤꯁꯦ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯁꯨꯝ ꯆꯠꯄꯁꯤꯗ ꯑꯩꯅ ꯁꯨꯝ ꯃꯁꯤ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅꯕ ꯑꯝꯇꯪ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯁꯦꯡꯗꯣꯛꯀꯦꯅꯀꯣ ꯃꯌꯥꯝꯁꯨ ꯈꯪꯗꯕꯗꯒꯤꯀꯣ ꯍꯥꯏꯗꯤ ꯃꯤꯠꯌꯦꯡꯗꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯑꯣꯏꯅ ꯎꯕꯅꯤꯅ ꯁꯤꯁꯤꯒ ꯑꯩ ꯑꯃꯨꯛꯇꯪ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯗꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯏꯅꯤ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯌꯥꯝꯒꯤ ꯍꯦꯜꯞ ꯇꯧꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯨ ꯃꯌꯥꯝꯅ ꯎꯕꯤꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯕꯁꯤꯡ ꯃꯃꯥꯅ ꯑꯩꯈꯣꯏ ꯀꯞꯄꯒ ꯃꯆꯥꯒꯤ ꯊꯥꯒꯠꯂꯛꯄ ꯃꯌꯥꯝ ꯑꯃ ꯑꯗꯩ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯊꯥꯒꯠꯂꯛꯄꯗꯣꯀꯣ ꯑꯩ ꯄꯩꯁꯥ ꯈꯔ ꯆꯥꯎꯅ ꯄꯥꯡꯈꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩ ꯁꯨꯝ ꯌꯨꯝꯒꯤ ꯈꯔ ꯁꯦꯝ ꯁꯥꯕꯒꯤ SBIꯗꯒꯤ 12 lakhs ꯂꯣꯟ ꯂꯧꯋꯦꯕꯀꯣ ꯁꯤꯗ ꯌꯨꯝꯒꯤ ꯐ꯭ꯂꯣꯔ ꯇꯧꯕ ꯁꯨꯃꯥꯡꯒꯤ ꯑꯗꯒꯤ ꯀꯥ ꯃꯅꯨꯡꯒꯤ ꯑꯗꯒꯤ ꯀꯥꯔ ꯁꯦꯀꯦꯟ ꯍꯦꯟ ꯂꯩꯕ ꯁꯨꯃꯥꯏꯅ ꯌꯨꯝ ꯈꯔ ꯁꯤꯅ ꯃꯇꯨꯡꯗ lakh 4-5 ꯂꯩꯕꯁꯤ ꯉꯁꯥꯏꯒꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯩꯈꯣই ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯌꯥꯝ ꯎꯠꯂꯛꯄꯗꯣ ꯁꯤꯗ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯗꯅ ꯃꯌꯨꯝꯗ ꯑꯗꯩ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯀꯥꯟꯗ ꯔꯤꯝꯁꯇ ꯀꯩꯗ ꯆꯠꯂꯀꯥꯟꯗ ꯑꯩ 10,000 ꯑꯗꯩꯈꯔ ꯃꯇꯦꯡ ꯄꯥꯡꯉꯤ ꯀꯩꯅꯧꯗ ꯔꯤꯝꯁꯇ ꯑꯗꯩ ꯀꯦꯝ ꯚꯤꯂꯦꯖꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯤꯗꯅꯤ ꯅꯥꯝ ꯐꯦꯜ ꯑꯣꯏꯌꯦꯅꯀꯣ ꯈꯤꯇꯪ ꯗꯦꯃꯦꯖ ꯑꯣꯏ ꯈꯣꯠꯂꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯃ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯁꯤꯡꯖꯃꯩ 360ꯅꯁꯨ ꯍꯥꯞꯄꯤꯔꯛꯇꯅꯀꯣ ꯑꯗꯒꯤ ꯏꯝꯄꯦꯛꯅꯁꯨ ꯍꯥꯞꯄꯛꯄ꯭ꯔꯥ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩ ꯆꯠꯂꯒ ꯈꯔ ꯄꯥꯡꯉꯨꯏ ꯑꯗꯒꯤ ꯔꯤꯂꯤꯛ ꯀꯦꯝ ꯍꯤꯌꯥꯡꯅꯪꯗ ꯂꯩꯕ ꯄꯦꯟꯇꯣꯟ ꯀꯣꯂꯦꯖꯇ ꯑꯗꯁꯨ 10,000 ꯄꯥꯡꯉꯤ ꯑꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎꯒꯤꯗ ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯟꯅꯕ ꯏꯁꯤꯡꯗꯒ ꯆꯤꯡꯅ ꯇꯧꯕꯗꯣ ꯑꯩꯁꯨ ꯄꯦꯃꯟꯈꯤꯗꯅ ꯃꯣꯏꯒꯤꯗꯃꯛꯇꯀꯣ ꯂꯩꯇ꯭ꯔꯁꯨ 10,000 ꯃꯇꯦꯡ ꯍꯥꯞꯄꯤ ꯑꯗꯒꯤ ꯅꯨꯡꯖꯥꯡꯉꯩꯗ ꯑꯣꯜ ꯑꯦꯖ ꯍꯣꯝꯗꯁꯨ ꯑꯩ 10,000 ꯃꯌꯥꯗ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯉꯤ ꯁꯨꯃꯥꯏꯅ ꯖꯒꯥꯗꯀꯣ ꯑꯗꯩ ꯑꯅꯥ ꯑꯌꯦꯛꯄꯨ ꯌꯥꯎꯔꯁꯨ ꯑꯩ 5,000 ꯈꯪꯗꯦ ꯑꯗꯒꯤ ꯗꯤꯁꯦꯕꯜ ꯑꯩꯈꯣꯏꯒꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯌꯥꯝ ꯂꯩꯕꯗꯁꯨ 2,000-3,000 ꯈꯪꯗꯦ ꯑꯩꯅ ꯉꯝꯕ ꯁꯨꯝ ꯂꯣꯏ ꯃꯇꯦꯡ ꯄꯥꯡꯉꯦꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯒꯤ ꯏꯃꯥ ꯌꯥꯝ ꯋꯥꯅ ꯂꯩꯇ ꯂꯥꯏꯔ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯄꯨꯔꯤꯕ ꯍꯣꯠꯅꯖꯔꯤꯕ ꯏꯃꯥꯁꯤꯡ ꯑꯗꯒꯤ ꯏꯇꯩꯃꯁꯤꯡꯀꯣ ꯑꯗꯒꯤ ꯄꯥꯡꯒꯜ ꯑꯣꯜꯂꯒ ꯁꯤꯖꯤꯟꯅꯔꯤꯕ ꯔꯤꯛꯁꯣ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯁꯨ ꯑꯩ 200 ꯈꯪꯗꯦ 100 ꯈꯪꯗꯦ 500 ꯈꯪꯗꯦꯀꯣ ꯑꯩꯅ ꯑꯉꯝꯕ ꯑꯗꯨꯝ ꯄꯤꯌꯦꯕ ꯑꯗꯩ ꯖꯒꯥ ꯆꯠꯂꯒ ꯃꯣꯏꯔꯥꯡꯗ ꯈꯪꯗꯦ ꯀꯛꯆꯤꯡꯗ ꯈꯪꯗꯦ ꯑꯗꯒꯤ ꯖꯒꯥ ꯈꯔ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯑꯗ ꯁꯤꯁꯤꯒꯤ ꯃꯇꯝꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏꯒꯤ SBIꯗꯒꯤ ꯂꯣꯟ ꯂꯧꯔꯨꯕ ꯃꯇꯝꯁꯦ ꯁꯤꯁꯤꯒꯤ ꯄꯩꯁꯥ ꯂꯩꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯕꯁꯤ ꯎꯔꯀꯥꯟꯗ ꯑꯩꯅ ꯑꯉꯝꯕꯗꯣ ꯄꯥꯡꯊꯣꯛꯄꯅꯦꯕ ꯑꯩ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯑꯩ 4 lakhs ꯃꯌꯥ ꯂꯣꯏꯌꯦꯕ ꯑꯗꯨꯒꯤ ꯃꯇꯝꯗ ꯉꯁꯥꯏ ꯂꯣꯟ ꯂꯩꯔꯤꯉꯩꯒꯤ ꯑꯦꯀꯥꯎꯟꯗ ꯄꯩꯁా ꯂꯩꯉꯩ ꯃꯇꯝꯅꯤ ꯑꯗꯣ ꯑꯩ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥꯁꯨ ꯅꯠꯇꯦ ꯑꯣꯐꯤꯁꯥꯔ ꯑꯆꯧꯕꯁꯨ ꯅꯠꯇꯦꯀꯣ ꯑꯗꯒꯤ ꯂꯅꯥꯏ ꯐꯦꯛꯇꯔꯤ ꯂꯤꯡꯈꯠꯄꯁꯨ ꯅꯠꯇꯦꯕ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯌꯥꯝꯅ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯕ ꯑꯣꯏꯅ ꯎꯗꯅꯀꯣ ꯌꯥꯝ ꯍꯥꯏꯔꯛꯄ ꯌꯥꯎꯋꯦ ꯃꯇꯦꯡꯗ ꯄꯥꯡꯕꯤꯌꯣꯅꯀꯣ ꯍꯥꯏꯗꯤ ꯏꯌꯥꯝꯕ ꯄ꯭ꯂꯦꯟ ꯇꯤꯀꯦꯠ ꯑꯝꯇ ꯀꯛꯄꯤꯌꯨ ꯈꯣꯠꯄꯤꯌꯨ ꯂꯥꯛꯑꯒ ꯄꯤꯖꯒꯦ ꯑꯗꯒꯤ ꯕꯝꯕꯧ ꯇꯦꯟꯕ ꯌꯥꯝ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯑꯃ ꯇꯧꯍꯟꯕꯤꯌꯨ 2,000 ꯊꯥꯡꯕꯤꯌꯨ ꯑꯗꯒꯤ ꯌꯨꯝꯗ ꯂꯥꯛꯄꯁꯨ ꯑꯅꯥ ꯑꯌꯦꯛꯀꯤ ꯃꯌꯥꯝꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯃꯆꯥ ꯅꯥꯔꯦ ꯑꯩ ꯅꯨꯄꯥ ꯁ꯭ꯋꯥꯏ ꯆꯠꯊꯣꯛꯈ꯭ꯔꯦ 500 ꯀꯥꯞꯄꯤꯌꯨ ꯑꯗꯩ ꯒꯥꯔꯤ ꯌꯥꯗ꯭ꯔꯦ ꯂꯝꯕꯤꯗ ꯁꯥꯏꯗ ꯀꯥꯞꯄꯤꯌꯨ ꯑꯗꯒꯤ ꯑꯩ ꯐꯣꯔꯝ ꯐꯤꯜ ꯑꯞꯀꯤ ꯁꯨꯃꯥꯏꯅ ꯂꯩꯇ꯭ꯔꯦ ꯂꯨꯄꯥ 5,000 ꯄꯤꯕꯤꯌꯨ ꯁꯨꯃꯥꯏꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯌꯥꯝꯕꯅ ꯁꯨꯝ ꯑꯁꯦꯡꯕꯁꯨ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯒꯤ ꯏꯁꯤꯡ ꯏꯆꯥꯎꯅ ꯊꯕꯛꯁꯨ ꯌꯥꯗ꯭ꯔꯦ ꯄꯩꯁꯥ ꯈꯤꯇ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏ ꯃꯆꯥ ꯃꯁꯨ ꯎꯠꯂꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯏ ꯑꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯝ 1,000 ꯀꯥꯞꯄꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯑꯩꯅ ꯃꯤꯠꯅ ꯎꯕ ꯑꯣꯏꯔꯒꯗꯤ 5,000 ꯄꯥꯡꯊꯣꯛꯄꯁꯨ ꯌꯥꯎꯏ ꯍꯥꯏꯔꯤꯕ ꯏꯚ꯭ꯔꯤꯊꯤꯡ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯄꯩꯁꯥ ꯂꯩꯔꯤꯉꯩ ꯂꯣꯟꯒꯤ ꯑꯦꯀꯥꯎꯟ ꯄꯩꯁా ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯧꯕ ꯊꯕꯛ ꯉꯥꯛꯇꯅꯦꯕ ꯑꯩ ꯄꯩꯁా ꯌꯥꯝ ꯂꯩꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯑꯩꯅ ꯉꯁꯥꯏ ꯂꯣꯟ ꯂꯧꯔ ꯄꯩꯁꯥ ꯂꯩꯕꯗꯣ ꯑꯗꯨꯅ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯤ ꯎꯔꯀꯥꯟꯗ ꯃꯇꯦꯡ ꯄꯥꯡꯊꯣꯛꯄꯅꯦꯕ ꯑꯗꯣ ꯑꯩꯅ ꯑꯣꯏꯖꯔꯤꯁꯤꯗꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯁꯤꯐꯥꯏ ꯃꯆꯥ ꯁꯦꯀꯨꯔꯤꯇꯤ ꯑꯃꯈꯛꯇꯅꯦꯕ ꯍꯥꯏꯗꯤ ꯑꯣꯐꯤꯁꯥꯔꯒꯤ ꯊꯣꯡꯖꯤꯟꯗ ꯑꯗꯩ ꯒꯦꯠꯇ ꯗ꯭ꯌꯨꯇꯤ ꯄꯨꯡ 4-5 ꯇꯧꯔꯀꯥꯟꯗ ꯌꯥꯝ ꯋꯥꯅ ꯐꯪꯕ ꯇꯣꯂꯣꯞꯅꯤ ꯁꯤꯗꯒꯤ ꯂꯣꯟꯒꯤ SBIꯒꯤ ꯒꯥꯔꯤꯒꯤ ꯂꯣꯟ
ꯏꯃꯨꯡꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯑꯉꯥꯡ ꯑꯍꯨꯝ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯒꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯀꯥꯏꯊꯣꯛꯑꯀꯥꯟꯗ ꯈꯤꯇꯪ ꯂꯦꯝꯍꯧꯕ ꯈꯔꯗꯨꯁꯨ ꯇꯨꯡꯁꯤꯟꯕꯒꯤ ꯃꯍꯨꯠꯇꯀꯣ ꯑꯩꯅ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝꯁꯦ ꯁꯨꯝ ꯁꯤꯒꯤꯗ ꯆꯪꯁꯤꯜꯂꯨꯔꯕꯅꯤ ꯀꯟꯇꯦꯟ ꯆꯪꯁꯤꯜꯂꯨꯔꯕꯅꯤꯅ ꯃꯣꯏꯁꯨ ꯎꯕ ꯃꯇꯝꯗ ꯑꯩ ꯌꯦꯡꯉꯝꯗꯦꯕ ꯁꯤꯗ ꯆꯥꯅꯕ ꯑꯣꯏꯁꯨ ꯏꯁꯤꯡ ꯑꯣꯏ ꯈꯤꯇꯪ ꯄꯤꯔꯀꯥꯟꯗ ꯑꯃꯨꯛ ꯆꯥꯝꯃ ꯑꯃ ꯁꯨꯝ ꯑꯩ ꯑꯔꯩꯕꯗ ꯄꯤꯊꯣꯛꯑꯦꯕꯀꯣ ꯃꯣꯏ ꯃꯇꯧꯁꯤ ꯌꯦꯡꯉꯝꯗꯗ ꯅꯨꯡꯁꯤꯕꯗꯣ ꯃꯣꯏ ꯑꯋꯥꯕꯗꯣ ꯁꯨꯝ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯌꯥꯝꯅꯗꯤ ꯄꯩꯁꯥ ꯄꯨꯛꯌꯦꯟꯗ ꯌꯦꯜꯂꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯄꯩꯁꯥ ꯆꯥꯎꯅ ꯐꯪꯉ ꯆꯥꯔꯥ ꯅꯠꯇ꯭ꯔꯒ ꯏꯅꯥꯛ ꯈꯨꯟꯕ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯎꯏꯌꯦꯕꯀꯣ ꯑꯩ ꯌꯨꯇꯨꯕꯁꯦ ꯑꯩ ꯊꯥ 10 ꯁꯨꯔꯦ ꯑꯩ ꯖꯅꯋꯥꯔꯤꯗ ꯍꯧꯔꯛꯄꯅꯤ ꯑꯗꯣ ꯐꯪꯕꯗꯤ ꯑꯩ ꯌꯨꯇꯨꯕꯇꯒꯤ ꯑꯥꯔꯅꯤꯡꯁꯦ ꯋꯥꯟꯁ ꯑꯃꯨꯛꯈꯛꯇꯪ $100 ꯁꯝ ꯄꯣꯏꯟ ꯍꯥꯏꯗꯤ 9,900 ꯁꯨꯃꯥꯏꯅ ꯑꯃꯨꯛꯈꯛ ꯐꯪꯗ ꯉꯥꯏꯔꯤ ꯑꯗ ꯑꯗꯒꯤ ꯐꯦꯁꯕꯨꯛꯁꯤꯁꯨ ꯑꯩ ꯀꯣꯟꯇꯦꯟ ꯃꯣꯅꯦꯇꯥꯏꯖꯦꯁꯟ ꯍꯥꯏꯗꯤ ꯄꯩꯁꯥ ꯐꯪꯅꯕꯁꯦ ꯇꯨꯜꯁꯦ ꯐꯪꯗꯦ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯄꯩꯁꯥ ꯌꯥꯝ ꯐꯪꯕ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯏꯅꯥꯛ ꯌꯥꯝ ꯈꯨꯟꯕ ꯑꯣꯏꯅ ꯎꯏꯌꯦꯕ ꯑꯗꯨ ꯁꯤ ꯃꯌꯥꯝꯅ ꯂꯥꯟ ꯂꯧꯕꯤꯒꯅꯨ ꯑꯩꯒꯤ ꯈꯤꯇꯪ ꯁꯦꯀꯨꯔꯤꯇꯤ ꯊꯕꯛ ꯗ꯭ꯌꯨꯇꯤ ꯋꯥꯟ ꯇꯧꯖꯔꯒ ꯐꯪꯖꯕꯗꯣ ꯑꯗꯨꯗꯒꯤ ꯑꯩꯅ ꯑꯉꯝꯕ ꯍꯦꯜꯞ ꯇꯧꯊꯣꯛꯄꯤ ꯇꯧꯖꯕꯅꯤ ꯃꯌꯥꯝꯅꯗꯤ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯄꯨꯌꯦꯟ ꯌꯦꯡꯕꯗꯨꯗꯀꯣ ꯏꯅꯥꯛ ꯌꯥꯝ ꯈꯨꯟꯕ ꯑꯣꯏꯗꯅ ꯑꯃꯁꯨ ꯄꯤꯌꯨ ꯄꯤꯌꯨꯅ ꯁꯨꯝ ꯄꯨꯋꯥꯏꯗ ꯍꯥꯏꯔꯛꯄꯁꯦ ꯑꯩꯁꯨ ꯃꯊꯥ ꯌꯥꯝ ꯁꯥꯏꯌꯦꯕ ꯇꯧꯖꯥꯝ ꯈꯪꯗꯦꯕ ꯑꯗꯨ ꯃꯌꯥꯝꯅ ꯄꯤꯗ꯭ꯔꯒꯗꯤ ꯁꯥꯎꯗꯅ ꯑꯟꯁꯕꯁꯀ꯭ꯔꯥꯏꯕ ꯑꯟꯐꯣꯂꯣ ꯇꯧꯕ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯨꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯌꯥꯝꯅ ꯃꯌꯥꯝꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤꯁꯨ ꯈꯪꯕꯤꯌꯨ ꯑꯩꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯟꯇ꯭ꯔꯤꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯀꯔꯈꯅꯥ ꯂꯤꯡꯈꯠꯄꯁꯨ ꯅꯠꯇꯦ ꯑꯗꯒꯤ ꯑꯣꯐꯤꯁꯥꯔꯁꯨ ꯅꯠꯇꯦꯀꯣ ꯑꯩ ꯁꯤꯐꯥꯏ ꯃꯆꯥ ꯑꯃꯈꯛ ꯑꯣꯏꯖꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯌꯨꯝꯁꯨ ꯆꯂꯥꯏꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯟꯇꯦꯟꯁꯤꯁꯨ ꯁꯦꯝꯅ ꯍꯣꯠꯅꯖꯕꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯈꯪꯕꯤꯌꯨ ꯁꯤꯁꯤꯒꯤ ꯃꯌꯥꯝ ꯁꯨꯝ ꯑꯩ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯅꯤꯡꯗꯅ ꯀꯩꯅꯣꯁꯤ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯁꯤ ꯌꯨꯝꯁꯤꯁꯨ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦꯀꯣ ꯑꯩ ꯀꯟꯗꯤꯁꯟ ꯐꯦꯃꯤꯂꯤꯒꯤꯁꯦ ꯃꯌꯥꯝꯁꯤ ꯑꯩꯅ ꯂꯩꯔꯤꯕ ꯀꯥꯅꯤꯁꯦ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯇꯔꯥꯒ ꯃꯤꯔꯥꯡꯒ ꯊꯣꯛꯏ ꯃꯌꯥꯝꯁꯦ ꯁꯤ ꯑꯩꯒꯤ ꯀꯥꯅꯤ ꯀꯥ ꯃꯆꯥ ꯑꯗꯒꯤ ꯁꯨꯝ ꯎꯠꯂꯛꯀꯦꯀꯣ ꯃꯌꯥꯝ ꯐꯂꯥꯡꯒꯁꯦ ꯌꯦꯡꯉꯨ ꯊꯥꯏꯅ ꯑꯍꯟꯅ ꯁꯥꯔꯝꯕꯗꯨꯅꯤ ꯀꯥꯏ ꯇꯧꯔꯤꯁꯦ ꯌꯦꯡꯕꯤꯌꯨ ꯑꯗꯒꯤ ꯁꯣꯟꯁꯤꯒꯤꯕꯨꯗꯤ ꯅꯧꯅ ꯈꯤꯇꯪ ꯁꯥꯗꯣꯛꯄꯒꯤ ꯆꯥꯛꯈꯨꯝꯅꯤ ꯁꯤꯅ ꯁꯣꯟꯅ ꯈꯤꯇꯪ ꯍꯜꯂꯤ ꯁꯤ ꯁꯣꯟ ꯅꯥꯀꯟꯒꯤ ꯔꯨꯝ ꯂꯩꯔꯤ ꯁꯤꯁꯤꯅ ꯑꯉꯥꯡꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯑꯗꯩ ꯁꯥꯟꯅꯐꯝꯁꯨ ꯑꯣꯏꯕ ꯀꯥ ꯑꯆꯧꯕ ꯁꯥꯡꯕ ꯂꯩꯌꯦꯕ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩ ꯐꯦꯃꯤꯂꯤ ꯀꯟꯗꯤꯁꯟꯁꯦ ꯌꯦꯡꯕꯤꯌꯨ ꯖꯤꯡꯒꯒꯁꯦ ꯃꯄꯨꯟ ꯍꯣꯗꯣꯔꯦ ꯁꯨꯝ ꯃꯣꯏꯁꯤꯅ ꯁꯣꯟꯅ ꯒꯣꯗꯥꯎꯟ ꯑꯃ ꯀꯥ ꯑꯃꯒ ꯂꯩ ꯒꯣꯗꯥꯎꯟ ꯀꯥꯅꯤ ꯁꯤꯅ ꯑꯍꯟꯒꯤ ꯇꯨꯝꯐꯝꯅꯤ ꯐꯂꯥꯡꯒꯁꯦ ꯌꯦꯡꯕꯤꯌꯨ ꯌꯨꯝꯒꯁꯦ ꯌꯦꯡꯉꯨ ꯖꯤꯡꯒꯒꯁꯦ ꯌꯦꯡꯉꯨ ꯁꯣꯟ ꯅꯥꯀꯟꯁꯤꯗ ꯃꯝꯃꯦ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯑꯝꯗ꯭ꯔꯦ ꯁꯣꯝꯗ ꯀꯥ ꯑꯅꯤ ꯂꯩꯔꯤꯕ ꯂꯥꯏꯅꯤꯡꯊꯧꯒ ꯁꯣꯝꯗ ꯏꯌꯥꯝꯕꯒꯤ ꯇꯨꯝꯐꯝ ꯀꯥ ꯑꯃꯒ ꯂꯩꯔꯤ ꯁꯣꯝ ꯅꯥꯀꯟꯗꯤ ꯑꯅꯤꯗꯤ ꯐ꯭ꯂꯣꯔ ꯇꯧꯗ꯭ꯔꯦ ꯀꯥ ꯑꯍꯨꯝ ꯁꯤꯗ ꯐ꯭ꯂꯣꯔ ꯇꯧꯋꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯔꯨꯝꯗ ꯑꯃ ꯁꯤꯗꯩꯗ ꯏꯆꯥꯟꯅ ꯑꯩ ꯑꯉꯥꯡ ꯑꯍꯨꯝꯒꯤ ꯔꯨꯝꯅꯤ ꯌꯦꯡꯉꯨꯁꯦ ꯄꯨꯂꯞ ꯂꯩ ꯇꯨꯝꯃꯤ ꯁꯣꯝ ꯀꯥꯗ ꯏꯆꯦꯒꯤ ꯂꯩ ꯁꯣꯝꯒꯤ ꯏꯆꯦꯒꯤꯗꯤ ꯐ꯭ꯂꯣꯔ ꯇꯧꯕ ꯉꯝꯍꯧꯗ꯭ꯔꯦ ꯁꯤꯅ ꯁꯤ ꯕꯕꯥꯅ ꯑꯍꯟ ꯇꯨꯝꯕꯩꯅꯤ ꯌꯦꯡꯉꯨ ꯐꯃꯨꯡꯒꯁꯦ ꯐꯖꯗ꯭ꯔꯥ ꯌꯦꯡꯉꯨ ꯁꯤ ꯃꯌꯥꯝ ꯀꯣ ꯑꯗꯩ ꯁꯣꯝꯗ ꯂꯥꯏꯅꯤꯡꯊꯧꯒ ꯀꯩꯅꯣꯒ ꯏꯌꯥꯝꯕꯩ ꯀꯥ ꯑꯃꯒ ꯂꯩ ꯑꯅꯤꯗ ꯊꯣꯡ ꯍꯥꯡꯗꯣꯛꯇ꯭ꯔꯦ ꯃꯝꯃꯦ ꯁꯤꯅ ꯃꯥꯡꯒꯣꯟꯅꯤ ꯁꯤꯅ ꯃꯌꯥꯝ ꯀꯣ ꯐꯖꯕꯅꯤ ꯑꯃꯨꯛ ꯌꯨꯝꯒꯁꯦ ꯑꯗꯨꯒ ꯁꯤꯅ ꯁꯪꯒꯣꯏꯅꯤꯀꯣ ꯁꯪꯒꯣꯏ ꯇꯤꯟꯁꯦ ꯌꯥꯗ꯭ꯔꯦ ꯃꯅꯨꯡꯗꯤ ꯄꯥꯔꯤ ꯃꯄꯥꯟꯗꯤ ꯀꯣꯂꯤꯡ ꯂꯣꯏ ꯆꯥꯔꯦ ꯁꯣꯝꯗ ꯃꯆꯥ ꯑꯃꯈꯛꯀ ꯂꯩꯔꯤ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯊꯝꯐꯝ ꯃꯆꯥ ꯑꯃꯈꯛ ꯁꯦꯝꯕꯅꯤ ꯌꯥꯝ ꯑꯩ ꯎꯠꯂꯛꯀꯦ ꯁꯤꯁꯦ ꯑꯩꯅ ꯂꯣꯟ ꯂꯧꯕꯗꯨꯗ ꯑꯍꯟꯒꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯁꯨ ꯒꯥꯔꯤ ꯁꯦꯀꯦꯟ ꯍꯦꯟ ꯑꯃꯈꯛ ꯂꯩꯔꯨꯕꯅꯤ ꯃꯇꯝ ꯍꯦꯜꯂꯦ ꯁꯤꯁꯨ 15 years ꯀꯣ 10,000 ꯃꯣꯗꯦꯜꯅꯤ ꯑꯗꯣ ꯒꯥꯔꯤ ꯊꯧꯔꯨꯕꯗ ꯑꯗꯨꯝ ꯇ꯭ꯔꯥꯐꯤꯛꯅ ꯂꯨꯄꯥ 500 ꯐꯥꯏꯟ ꯇꯧꯔ ꯑꯩ ꯇꯧꯕꯗꯣ ꯀꯌꯥ ꯊꯧꯗ꯭ꯔꯦ ꯍꯩꯔꯛꯄꯒ ꯊꯧꯕꯗꯩꯅ ꯒ꯭ꯔꯤꯟ ꯀꯩꯅꯣꯁꯨ ꯇꯥꯟꯅꯗ꯭ꯔꯤꯕꯅꯤꯅ ꯑꯗꯩ ꯁꯤꯁꯦ ꯍꯟꯗꯛ ꯅꯧꯅ ꯂꯧꯕꯅꯤ ꯇꯨꯜꯁꯤ ꯃꯣꯇꯣꯔꯗꯒꯤ 1,25,000 ꯀꯩꯅꯣ ꯊꯤꯔꯀꯥꯟꯗ ꯃꯟꯂꯤ EMI 7,400 ꯃꯊꯪ ꯊꯥꯗꯩ ꯀꯛꯍꯧꯗꯣꯏꯅꯦꯕ ꯆꯍꯤ 3 year ꯊꯤꯗꯣꯏꯅꯤ ꯁꯤꯅꯤꯀꯣ ꯑꯗꯨ ꯌꯥꯝ ꯌꯨꯝꯒꯁꯤ ꯌꯦꯡꯉꯨ ꯇꯤꯟꯒꯁꯦ ꯂꯣꯏꯅꯕ ꯀꯣꯂꯤꯡꯁꯦ ꯄꯥꯏꯗꯣꯔꯝꯅꯤ ꯀꯣ ꯃꯌꯥꯝꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯎꯕꯀꯣ ꯑꯩꯒꯤ ꯈꯤꯇꯪ ꯍꯟꯗꯣꯛꯑꯗꯤ ꯐꯗꯧꯕ ꯑꯗꯨꯏꯗꯨꯅꯤ